ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯚꯨꯠꯀꯤ ꯊꯧꯖꯥꯜ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯅꯨꯄꯥ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯂꯧꯁꯤꯡ ꯁꯤꯡꯉꯤ, ꯊꯃꯣꯏ ꯁꯦꯡꯉꯤ, ꯃꯊꯧꯅꯥ ꯂꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯅꯤꯡꯊꯧ ꯈꯜꯂꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯈꯪꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯧꯈꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯊꯧꯅꯥ ꯑꯩ ꯈꯪꯏ꯫ ꯍꯟꯗꯛ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯦ ꯅꯈꯣꯏ ꯑꯍꯨꯝꯅ ꯃꯥꯏꯊꯤꯕ ꯄꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯉꯝꯕꯗ ꯅꯈꯣꯏ ꯑꯍꯨꯝꯗ ꯑꯩꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯒꯅꯤ, ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯟꯒꯅꯤ"꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯍꯔꯥꯎꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯅꯤꯡꯊꯧꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧ ꯑꯗꯣ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯛꯂꯝꯗꯦ꯫ ꯅꯤꯡꯊꯧꯒ ꯈꯠꯅꯕꯗꯒꯤ ꯃꯔꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯃꯪ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯑꯅꯤ ꯑꯃꯅ ꯇꯨꯝꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯕꯗꯨꯅ ꯁꯪꯂꯝꯃꯤ꯫ ꯃꯥꯅ ꯇꯨꯝꯗꯅ ꯁꯨꯝ ꯁꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯣꯡꯌꯥꯏ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯚꯨꯠ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯚꯨꯠꯇꯨꯅ ꯅꯍꯥꯗꯨꯗ ꯁꯦꯡꯒꯥꯎ ꯑꯃ ꯄꯤꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯦ, ꯁꯦꯡꯒꯥꯎꯁꯤ ꯂꯧꯁꯜꯂꯨ꯫ ꯃꯁꯤꯗꯒꯤ ꯅꯪꯅ ꯂꯧꯊꯣꯛꯅꯤꯡꯕ ꯁꯦꯜ ꯂꯧꯊꯣꯛꯎ꯫ ꯂꯧꯊꯣꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ, ꯑꯗꯨꯒ ꯃꯤꯉꯣꯟꯗꯇꯗꯤ ꯍꯥꯏꯗꯣꯛꯀꯅꯨ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯚꯨꯠ ꯑꯗꯣ ꯃꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯨꯝꯂꯝꯕ ꯅꯨꯄꯥ ꯑꯅꯤꯅ ꯍꯧꯒꯠꯂꯛꯄꯗ ꯚꯨꯠ ꯊꯦꯡꯅꯔꯨꯕ ꯅꯍꯥ ꯑꯗꯨꯅ ꯍꯥꯏꯗꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯧꯗꯣꯛ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯏꯃꯗꯨꯅ ꯁꯪꯂꯒ ꯑꯍꯜꯒ ꯅꯍꯥꯒꯗꯣ ꯇꯨꯝꯂꯝꯃꯤ꯫ ꯉꯔꯥꯡꯒꯨꯝꯅ ꯅꯣꯡꯌꯥꯏ ꯍꯦꯛ ꯌꯧꯔꯛꯄꯗ ꯚꯨꯠ ꯑꯗꯣ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯁꯪꯂꯤꯕ ꯅꯨꯄꯥꯗꯨꯗ ꯈꯨꯠꯂꯥꯏ ꯑꯃ ꯄꯤꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯁꯤꯗ ꯍꯦꯛ ꯌꯦꯡꯕꯗ ꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯎꯕ ꯐꯪꯒꯅꯤ, ꯑꯗꯨꯒ ꯃꯤꯉꯣꯟꯗꯇꯗꯤ ꯍꯥꯏꯗꯣꯛꯀꯅꯨ"꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯚꯨꯠ ꯑꯗꯣ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯇꯨꯝꯂꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯚꯨꯠ ꯊꯦꯡꯅꯔꯨꯕ ꯃꯤꯗꯨꯅ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯍꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕꯗꯨꯅ ꯁꯪꯂꯒ ꯅꯍꯥ ꯑꯅꯤꯗꯣ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯁꯨ ꯚꯨꯠ ꯑꯗꯣ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯁꯟ ꯃꯆꯤꯅ ꯁꯥꯕ ꯁꯤꯡꯒꯥ ꯑꯃ ꯄꯤꯔꯒ ꯍꯥꯏꯔꯝꯃꯤ, "ꯁꯤꯡꯒꯥ ꯑꯁꯤꯅ ꯍꯦꯛ ꯈꯣꯡꯕꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯤꯜꯂꯒꯅꯤ"꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯚꯨꯠ ꯑꯗꯨꯁꯨ ꯃꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯍꯜ ꯑꯗꯨꯅ ꯃꯔꯨꯞ ꯅꯍꯥ ꯑꯅꯤꯗꯨꯗ ꯋꯥꯐꯝ ꯑꯗꯣ ꯇꯝꯊꯣꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯠꯂꯥꯏ ꯑꯍꯨꯝꯗꯣ ꯄꯨꯔꯒ ꯂꯝꯀꯣꯏꯕ ꯑꯍꯨꯝꯗꯣ ꯑꯋꯥꯡ ꯄꯥꯡꯅ ꯈꯣꯡꯁꯥꯜꯂꯛꯏ꯫ ꯈꯔ ꯆꯠꯂꯒ ꯃꯇꯥ ꯆꯥꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯒ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃ ꯁꯥꯔꯦ, ꯑꯗꯨꯒ ꯃꯤꯅꯥꯏ ꯃꯤꯁꯜꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯄ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯆꯥꯛ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯈꯤꯕꯤ ꯑꯁꯤꯡꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯜꯂꯝꯃꯤ, "ꯏꯄꯥꯅ ꯇꯥꯟꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯍꯨꯝꯁꯤꯅ ꯑꯁꯨꯛ ꯊꯨꯅ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯤꯕꯁꯦ ꯃꯔꯝ ꯑꯃ ꯂꯩꯔꯝꯕ ꯇꯥꯏ"꯫ ꯃꯁꯤ ꯈꯜꯂꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯆꯥꯛ ꯑꯃꯨꯛ ꯀꯧꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯑꯍꯨꯝꯈꯛ ꯏꯊꯥ ꯊꯥꯗꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, "ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯇꯥꯏ, ꯑꯗꯨꯅꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯛ ꯊꯥꯗꯣꯛꯇ꯭ꯔꯤꯕꯁꯤ꯫ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯑꯁꯤ ꯂꯧꯗꯕ ꯌꯥꯗꯦ"꯫ ꯈꯨꯠꯂꯥꯏ ꯑꯗꯣ ꯂꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯗꯨꯅ ꯄꯣꯊꯥꯔꯤꯉꯩꯗ ꯆꯞ ꯃꯥꯟꯅꯕ ꯑꯍꯨꯝꯈꯛ ꯁꯥꯔꯒ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯦꯡꯕꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤꯁꯨ ꯃꯤꯅꯥꯏ ꯃꯤꯁꯜꯁꯤꯡꯁꯨ ꯑꯃꯠꯇ ꯎꯗꯕꯗꯨꯗ ꯉꯛꯂꯗꯨꯅ ꯎꯅꯤꯡꯕꯇ ꯎꯕ ꯉꯝꯕ ꯈꯨꯠꯂꯥꯏꯗꯣ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯕꯗ ꯃꯍꯨꯠ ꯁꯤꯟꯗꯣꯛꯈ꯭ꯔꯕꯅꯤꯅ ꯎꯔꯝꯗꯦ꯫ ꯁꯤꯡꯒꯥꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯈꯣꯡꯂꯨꯕꯗꯁꯨ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯇꯞ ꯇꯥꯅ ꯐꯨꯍꯜꯂꯒ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯂꯝꯕꯤ ꯀꯥꯏꯅꯔꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯄꯥꯡꯅ ꯆꯠꯈꯤꯕ ꯅꯍꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈꯤꯕꯗꯒꯤ ꯍꯩꯕꯤ ꯃꯈꯣꯡ ꯑꯃꯗ ꯂꯦꯛꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯆꯥꯛ ꯂꯥꯃꯟꯗꯨꯅ ꯄꯥꯜꯂꯤꯕ ꯍꯩꯕꯤ ꯑꯗꯣ ꯑꯃ ꯍꯦꯛꯂꯒ ꯀꯣꯛ ꯆꯥꯊꯣꯛꯂꯨꯔꯦ꯫ ꯍꯩꯕꯤ ꯑꯗꯨ ꯆꯥꯔꯨꯕꯗ ꯅꯍꯥ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯁꯥꯡꯗꯣꯔꯛꯂꯝꯃꯤ꯫
ꯃꯅꯥꯇꯣꯟꯗꯣ ꯊꯤꯡꯕ ꯌꯥꯗꯅ ꯖꯤꯔꯤ ꯖꯤꯔꯤ ꯁꯥꯡꯗꯣꯔꯛꯄꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯈꯤꯕ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯈꯤꯔꯝꯃꯤ꯫ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯥꯇꯣꯟꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯄꯗ ꯍꯩꯕꯤ ꯃꯈꯣꯡꯗ ꯅꯨꯄꯥ ꯑꯃ ꯃꯅꯥꯇꯣꯟ ꯁꯥꯡꯗꯣꯛꯈꯤꯕꯒꯤ ꯑꯔꯨꯝꯕ ꯑꯃꯗꯤ ꯑꯅꯥꯕ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯑꯣꯟꯊꯣꯏꯅ ꯈꯥꯡꯂꯝꯕ ꯑꯗꯣ ꯊꯦꯡꯅꯔꯨꯔꯦ꯫ ꯍꯪꯅꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯅꯍꯥꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯃ ꯃꯈꯣꯏ ꯍꯩꯕꯤ ꯃꯈꯣꯡꯗ ꯑꯗꯨꯝ ꯂꯦꯛꯂꯝꯃꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯄꯗ ꯍꯥꯟꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯊꯦꯡꯅꯈꯤꯕ ꯚꯨꯠꯇꯣ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯂꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯚꯨꯠꯅ ꯃꯅꯥꯇꯣꯟ ꯁꯥꯡꯗꯣꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯩꯕꯤ ꯑꯀꯪꯕ ꯃꯆꯦꯠ ꯑꯃ ꯄꯤꯖꯕꯗꯒꯤ ꯃꯅꯥꯇꯣꯟ ꯑꯁꯥꯡꯕ ꯑꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯇꯦꯟꯁꯤꯟꯈꯤꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯄꯣꯞ ꯇꯥꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯚꯨꯠꯇ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯚꯨꯠꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯍꯩꯕꯤ ꯑꯁꯪꯕ ꯈꯔꯒ ꯑꯀꯪꯕ ꯈꯔꯒ ꯄꯨꯔꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯀꯣꯅꯨꯡ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯌꯥ ꯌꯧꯔꯕꯗ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯌꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥ ꯑꯃꯗ ꯂꯣꯟꯅ ꯉꯥꯡꯅꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥꯛꯂꯨꯛꯇ ꯃꯁꯛ ꯎꯍꯟꯗꯅ ꯍꯩꯕꯤ ꯑꯁꯪꯕ ꯃꯆꯦꯠ ꯑꯃ ꯍꯥꯞꯆꯤꯜꯍꯜꯂꯝꯃꯤ꯫ ꯍꯩꯕꯤ ꯑꯁꯪꯕ ꯃꯆꯦꯠ ꯑꯃ ꯌꯥꯎꯈꯤꯕ ꯆꯥꯛ ꯑꯗꯣ ꯆꯥꯔꯨꯕꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯇꯣꯟꯗꯣ ꯈꯪꯍꯧꯗꯅ ꯄꯪꯁꯥꯡꯗ ꯁꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯣ ꯅꯥꯇꯣꯟ ꯁꯥꯡꯗꯣꯛꯄꯒꯤ ꯑꯅꯥꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯌꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯦ ꯂꯩꯕꯥꯛ ꯄꯨꯝꯕ ꯇꯥꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯅꯥꯇꯣꯟ ꯁꯥꯡꯗꯣꯛꯄꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯂꯥꯌꯦꯡꯗꯨꯅ ꯐꯍꯟꯕ ꯉꯝꯕ ꯅꯨꯄꯥꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕꯗ ꯃꯔꯨꯞ ꯑꯍꯨꯝ ꯇꯥꯟꯅꯔꯒ ꯅꯍꯥ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯣꯏꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯂꯨꯅꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯅꯍꯥ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯅꯤꯡꯊꯧꯗ "ꯅꯆꯥ ꯏꯕꯦꯝꯃꯒꯤ ꯑꯅꯥꯕꯁꯦ ꯂꯥꯏꯕꯛ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ" ꯍꯥꯏꯔꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯔꯥꯎꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯏꯕ ꯐꯅ ꯌꯥꯝꯅ ꯂꯥꯛꯇꯨꯅ ꯌꯦꯡꯈ꯭ꯔꯕꯅꯤ, ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯗꯦ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯏꯆꯥꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯃꯛ ꯁꯛꯇꯨꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯃꯥꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯗꯤ ꯂꯣꯏꯔꯦꯗꯣ꯫ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯣꯖꯥꯅ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨꯅꯦ"꯫ ꯂꯥꯌꯦꯡꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯍꯥ ꯃꯥꯏꯕꯅ ꯃꯥꯏꯕꯒꯤ ꯍꯧꯅꯕꯤ ꯈꯌꯣꯝ ꯂꯥꯛꯄ, ꯆꯕꯥꯟ ꯊꯥꯕꯅꯆꯤꯡꯕ ꯇꯧꯔꯦ꯫ ꯃꯗꯨꯗꯁꯨ ꯑꯅꯥꯕꯁꯦ ꯐꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯏꯕꯅ ꯍꯥꯏꯔꯛꯏ, "ꯅꯆꯥ ꯏꯕꯦꯝꯃꯒꯤꯁꯦ ꯌꯥꯝꯅ ꯂꯨꯕ ꯑꯅꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯄꯥꯛ ꯐꯧ ꯍꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯏꯕꯦꯝꯃꯅ ꯃꯤꯅꯝ ꯁꯣꯔꯤ ꯇꯧꯗꯨꯅ ꯃꯤꯒꯤ ꯃꯄꯣꯠ ꯈꯔ ꯂꯧꯔꯨꯔ ꯃꯥꯜꯂꯦ꯫ ꯃꯗꯨꯒꯤ ꯂꯪꯖꯔꯨꯕ ꯃꯔꯥꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯑꯅꯥꯕ ꯑꯁꯦ ꯐꯕ ꯌꯥꯔꯔꯣꯏ"꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯥꯅ ꯂꯧꯔꯨꯕ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯣꯏꯅ ꯄꯤꯊꯣꯔꯛꯂꯦ꯫ ꯃꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯁꯥꯔꯤꯕ ꯅꯍꯥ ꯑꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯍꯤꯗꯥꯛꯀꯤ ꯃꯑꯣꯡꯗ ꯍꯩꯕꯤ ꯑꯀꯪꯕ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯆꯥꯕꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯁꯥꯡꯂꯝꯕ ꯃꯅꯥꯇꯣꯟꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯇꯦꯟꯁꯤꯜꯂꯛꯂꯗꯨꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨ ꯀꯥꯏꯗꯅ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯈꯤ꯫ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯇꯨꯝ ꯑꯃꯠꯇ ꯂꯧꯗꯅ ꯂꯩꯕꯥꯛ ꯀꯣꯏꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫